ꯂꯩꯁꯦꯝꯕ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯋꯥꯏ ꯈꯔ ꯁꯪꯖꯩ꯫ ꯊꯕꯛꯁꯨ ꯈꯔ ꯀꯣꯝꯕꯗꯨꯗ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯂꯩꯊꯔꯛꯄꯗꯨꯗ ꯋꯥꯀꯤꯡ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯃꯈꯣꯡꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯅꯥꯀꯜꯒꯤ ꯅꯥꯛꯌꯦꯠꯇ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯎꯔꯨꯕꯗ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯖ ꯃꯄꯨꯛꯅꯤꯡꯗ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯅꯥꯛꯌꯦꯠꯀꯤ ꯑꯍꯥꯡꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯈꯤꯕꯒꯤ ꯀꯪꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯏꯃꯥꯏꯆꯣꯅ ꯂꯩꯔꯝꯕ ꯏꯁꯤꯡꯅ ꯃꯌꯦꯡ ꯇꯥꯔꯛꯄꯗ ꯑꯅꯛꯄꯗ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤꯗꯤ ꯃꯐꯝ ꯑꯁꯤꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯖꯕꯅꯤ꯫ ꯃꯤꯀꯞꯁꯤꯗꯁꯨ ꯊꯦꯡꯅꯔꯦ, ꯎꯔꯦ, ꯃꯆꯤ ꯃꯆꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯝꯕꯧ ꯇꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ꯫ ꯂꯩꯁꯦꯝꯕ ꯇꯞꯅ ꯃꯌꯥꯝꯅ ꯊꯝꯕꯧ ꯇꯥꯟꯅꯔꯤꯕ ꯑꯗꯣꯝꯗ ꯀꯨꯝꯊꯗꯨꯅ ꯂꯥꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒꯅ ꯊꯝꯕꯧꯗꯨ ꯇꯥꯟꯅꯕ ꯍꯣꯠꯅꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯈꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯍꯜꯗꯨꯁꯨ ꯁꯣꯜꯂꯕꯅꯤꯅ ꯃꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ꯫ ꯑꯉꯥꯡꯗꯨꯁꯨ ꯄꯥꯏꯔꯤꯕ ꯌꯣꯝꯄꯥꯛꯇꯨꯅ ꯍꯦꯟꯅ ꯆꯥꯎꯈꯤꯗꯨꯅ ꯂꯩꯕꯥꯛꯇꯨ ꯃꯈꯥ ꯌꯧꯅ ꯈꯣꯊꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯃꯥ ꯑꯣꯏꯅ ꯊꯝꯕꯧꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯌꯦꯡꯗꯨꯅ ꯈꯔ ꯇꯥꯟꯕꯤꯔꯦ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯗꯋꯥꯏꯗ ꯃꯐꯝ ꯑꯗꯨꯗ ꯁꯟ ꯏꯔꯣꯏ ꯊꯥꯗꯣꯛꯂꯒ ꯁꯖꯤꯛ ꯆꯥꯍꯜꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯊꯧꯔꯤ ꯂꯤꯆꯩ ꯄꯥꯏꯅꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯀꯥꯅꯕ ꯍꯥꯏꯒꯠꯅꯈ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯂꯩꯁꯦꯝꯕ ꯃꯤꯅꯨꯡꯁꯤꯗꯅ ꯌꯣꯝꯂꯕ ꯊꯃꯣꯏ ꯑꯗꯨ ꯏꯅꯧꯇ ꯅꯧꯔꯒ ꯂꯩꯔꯦ꯫ ꯃꯥꯁꯨ ꯌꯥꯎꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯥꯏꯕꯤꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒ ꯄꯨꯂꯞ ꯌꯨꯝꯗ ꯀꯥꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯀꯩꯒꯤꯅꯣꯕꯣ ꯑꯍꯟ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯔꯒ ꯃꯐꯝꯁꯤꯗ ꯊꯝꯕꯧ ꯇꯥꯟꯕ ꯂꯥꯛꯏꯁꯤꯕꯣ? ꯑꯕꯣꯛꯀꯤ ꯏꯆꯥꯁꯤꯡꯗꯤ ꯌꯥꯕ꯭ꯔꯣ ꯑꯕꯣꯛꯅ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤꯗ? ꯃꯤꯔꯣꯜ ꯂꯩꯇꯕꯇ ꯅꯠꯇꯅ ꯂꯥꯏꯔꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯕꯣꯛꯁꯨ ꯉꯝꯗ ꯉꯝꯗꯅꯦ ꯏꯁꯨ ꯅꯨꯄꯥꯁꯤꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯥꯎꯔꯛꯂꯤꯕꯁꯦ ꯏꯁꯨ ꯅꯨꯄꯥꯅꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯃꯃꯥꯗꯨꯁꯨ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯁꯨ ꯅꯣꯝꯂꯒ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯥꯅ ꯂꯣꯏꯅ ꯄꯨꯔꯝꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯉꯁꯤ 5-6ꯅꯤ ꯁꯨꯔꯦ ꯅꯥꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯂꯩꯔꯛꯄ꯫ ꯑꯕꯣꯛꯅ ꯌꯨꯝꯁꯨ ꯈꯔ ꯊꯦꯡꯅ ꯄꯥꯟꯕ, ꯑꯗꯨꯅꯅꯦ ꯏꯆꯥꯁꯨ ꯃꯇꯣꯝꯇ, ꯏꯁꯨꯁꯨ ꯃꯇꯣꯝꯇꯅꯤ꯫ ꯃꯤꯔꯣꯜ ꯂꯩꯇꯕꯁꯤ ꯋꯥꯏꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯗꯤ ꯌꯨꯝꯗꯨꯗ ꯑꯕꯣꯛꯀ ꯑꯕꯣꯛꯀꯤ ꯏꯆꯥꯅꯨꯄꯥꯗꯨꯒ ꯏꯁꯨꯁꯤꯒ 2 ꯈꯛꯇꯪ ꯂꯩꯔꯦ? ꯃꯥꯅꯤ ꯃꯥꯅꯤ, ꯑꯩꯈꯣꯏ 2 ꯈꯛꯇꯅꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯁꯤ꯫ ꯏꯆꯥꯗꯨꯅ ꯆꯠꯈꯤꯅꯨ, ꯃꯍꯥꯛ ꯀꯜꯂꯀꯥꯟꯗ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯨ ꯏꯕꯦꯟꯅ ꯉꯝꯗ ꯋꯥꯅ ꯍꯣꯠꯅꯔꯤꯉꯩ ꯏꯁꯨ ꯃꯁꯥ ꯐꯕ ꯑꯃ ꯂꯥꯛꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯑꯕꯣꯛ ꯌꯥꯝ ꯄꯦꯜꯂꯦ꯫ ꯏꯁꯨꯗꯤ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯑꯉꯥꯡꯒ ꯊꯤꯔꯕ꯭ꯔꯅꯦ? ꯑꯕꯣ, ꯑꯩ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯥꯅꯤꯜꯒꯤ ꯃꯆꯥꯅꯤ, ꯅꯨꯄꯤꯒ ꯊꯤꯗ꯭ꯔꯤꯗ, ꯄꯥꯈꯪ ꯑꯣꯏꯔꯤꯌꯦ꯫ ꯏꯍꯦ, ꯊꯥꯅꯤꯜꯗꯨ ꯅꯄꯥꯕꯨꯡꯂꯅꯦ? ꯈꯪꯉꯤꯅꯦ ꯑꯗꯨꯗꯤ꯫ ꯂꯩꯀꯥꯏꯁꯤꯗꯅꯦ ꯅꯄꯥꯕꯨꯡꯕꯨ ꯈꯪꯗꯕ ꯀꯅꯥ ꯌꯥꯎꯔꯤꯒꯦ? ꯃꯕꯨꯛ ꯃꯄꯥꯎꯅꯒ ꯑꯣꯟꯊꯣꯛꯅ ꯐꯕ, ꯍꯣꯠꯅꯕꯁꯨ ꯈꯟꯖꯈ꯭ꯔꯕ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯦꯀꯣ꯫ ꯑꯕꯣꯛꯇꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯅꯦ ꯏꯁꯨꯁꯨ ꯅꯣꯞꯇꯦ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤ ꯃꯇꯦꯡ ꯑꯣꯟꯊꯣꯛꯅ ꯄꯥꯡꯕꯤꯕꯅꯤ꯫ ꯂꯩꯀꯥꯏꯁꯤꯗꯅꯦ ꯅꯄꯥꯕꯨꯡꯕꯨ ꯁꯣꯟꯅꯔꯤꯕꯅꯤꯅꯦ꯫ ꯅꯄꯥꯕꯨꯡꯒꯨꯝꯕ ꯃꯤꯗꯤ ꯑꯇꯥꯡꯕꯅꯤꯗꯣ꯫ ꯑꯕꯣ, ꯕꯕꯥꯅ ꯇꯧꯖꯕꯗꯤ ꯈꯔ ꯈꯛꯇꯅꯤꯗ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯍꯥꯏꯅꯕꯤꯕꯅꯤ꯫ ꯈꯦꯠꯅꯩꯅꯦꯍꯦ, ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯇꯣꯉꯥꯟꯕ ꯊꯃꯣꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯃꯗꯨꯒꯤ ꯇꯣꯉꯥꯟꯕ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯍꯩꯗꯨꯅꯤꯅꯦ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯒꯗꯧꯔꯤꯕꯁꯦ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯕꯣ, ꯆꯨꯝꯃꯤ꯫ ꯑꯗꯣ ꯂꯝꯕꯤꯁꯦ ꯏꯁꯨꯒ ꯁ꯭ꯋꯥꯏꯋꯥꯏꯗ ꯈꯥꯏꯅꯒꯗꯧꯔꯦ꯫ ꯑꯕꯣꯛ ꯍꯣꯏꯅ ꯑꯋꯥꯡꯒꯤ ꯃꯇꯣꯟꯅꯤꯗꯣ, ꯏꯁꯨ ꯍꯣꯏꯅ ꯃꯈꯥꯒꯤ ꯑꯔꯣꯏꯕꯗꯅꯤꯀꯣ꯫ ꯀꯗꯥꯏ ꯏꯁꯨ ꯏꯕꯦꯟꯅꯦ ꯉꯝꯅ ꯉꯝꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯗꯨꯝ ꯄꯥꯏꯈ꯭ꯔꯒꯦ꯫ ꯌꯥꯅꯤ ꯑꯕꯣ, ꯅꯁꯨꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯕꯣꯛꯈꯣꯏꯒꯤ ꯌꯨꯝ ꯌꯧꯅꯕ ꯋꯥꯀꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯊꯤꯟꯖꯔꯝꯃꯒꯦ꯫ ꯑꯕꯣꯛꯀꯤ ꯏꯆꯥꯅꯨꯄꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯁꯨ ꯎꯅꯔꯝꯒꯦ, ꯋꯥꯔꯤ ꯉꯇꯥꯏ ꯉꯇꯪ ꯇꯧꯔꯝꯒꯦ꯫ ꯂꯩꯀꯥꯏ ꯃꯁꯦꯟꯅꯤ, ꯂꯩꯀꯥꯏ ꯋꯥꯡꯃ ꯆꯠꯂꯨꯒꯗꯧꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯇꯧꯔꯛꯏ꯫ ꯂꯩꯁꯦꯝꯕꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯁꯥ ꯅꯥꯕ ꯐꯔꯒ ꯃꯈꯣꯏꯒꯤ ꯐꯥꯔꯝꯗ ꯊꯕꯛ ꯂꯥꯛꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯂꯩꯁꯦꯝꯕꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯍꯥꯛꯅ ꯃꯊꯥꯗ ꯆꯖꯠ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯂꯩꯁꯦꯝꯕꯗ ꯊꯧꯖꯥꯜꯒꯤ ꯋꯥꯍꯩꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯁꯨꯒ ꯊꯦꯡꯅꯕꯁꯦ
ꯑꯕꯣꯛꯀꯤꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯁꯤꯔꯝꯗꯥꯏ ꯅꯛꯁꯤꯜꯂꯛꯂꯕ ꯀꯥꯟꯁꯤꯗ ꯑꯄꯦꯟꯕ ꯑꯃ ꯑꯣꯏꯔꯦꯗꯣ ꯏꯁꯨꯒ ꯉꯟꯅ ꯊꯦꯡꯅꯒꯗꯕ ꯉꯟꯅ ꯈꯪꯅꯒꯗꯧꯕꯗ ꯈꯪꯅꯍꯧꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯅꯍꯥꯒ ꯑꯣꯏꯗꯨꯅ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯅꯤꯡꯕ ꯐꯥꯎꯔꯛꯏꯅꯤ ꯉꯁꯤꯗꯤ ꯑꯕꯣꯛꯁꯦ ꯏꯁꯨꯁꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯗꯨꯅꯅꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯌꯨꯀꯣ ꯏꯁꯨꯒꯤ ꯈꯪꯅꯖꯕꯤ ꯅꯨꯡꯁꯤꯕꯤꯒ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯕ ꯊꯣꯛꯂꯕꯁꯨ ꯃꯍꯥꯛꯇꯨꯒꯅꯦ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕꯁꯨ ꯑꯣꯏꯌꯨꯀꯣ ꯏꯕꯨꯡꯉꯣ ꯑꯀꯣꯟꯕꯒꯤ ꯍꯥꯏꯔꯛꯂꯤꯕ ꯑꯕꯣꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯁꯦꯝꯕꯗꯨ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯃꯣꯏ ꯀꯥꯆꯤꯟꯗ ꯂꯦꯡꯗꯅ ꯊꯝꯖꯔꯤꯕ ꯃꯍꯥꯛꯇꯨ ꯃꯤꯠꯃꯥꯡꯗꯁꯨ ꯎꯔꯛꯂꯝꯃꯤ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯏ ꯍꯣꯏ ꯑꯕꯣꯛ ꯁꯛꯈꯪꯅꯗ꯭ꯔꯤꯕꯤ ꯂꯝꯂꯥꯟꯕꯤ ꯃꯍꯥꯛꯇꯣ ꯉꯁꯤꯒꯤ ꯁꯣꯏꯗꯅ ꯇꯝꯕꯤꯔꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯕꯣꯛꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯈꯤꯗꯧꯕꯅꯤꯀꯣ ꯃꯉꯥꯜꯗꯤ ꯁꯣꯝꯗ ꯃꯊꯥ ꯑꯔꯣꯏꯕꯤꯅꯤ ꯑꯃꯒꯤ ꯀꯗꯥꯏꯅꯣ ꯈꯜꯂꯤꯉꯩ ꯑꯃꯒꯤ ꯑꯃꯨꯛ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯗꯕꯒꯨꯝ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯤꯠꯌꯥꯝꯕꯁꯨ ꯃꯥ ꯑꯣꯜꯂꯕꯅꯤ ꯃꯤꯀꯨꯞꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯔꯛꯂꯝꯃꯤ ꯏꯃꯥꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯔꯖꯥꯠꯂꯣ ꯏꯃꯥꯅ ꯈꯛꯇ ꯅꯠꯇꯅ ꯑꯉꯥꯡ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯕꯨ ꯍꯦꯟꯅ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯃꯔꯛꯁꯤꯗ ꯃꯇꯧꯅ ꯑꯃꯨꯛ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯃꯥꯒ ꯈꯪꯅꯕ ꯑꯣꯏꯖꯥꯠꯂꯣ ꯑꯉꯥꯡ ꯃꯆꯥꯒꯁꯨ ꯅꯛꯁꯤꯟꯅꯕ ꯉꯝꯗ ꯃꯇꯧꯒꯁꯨ ꯑꯁ ꯑꯩꯁꯨ ꯑꯐꯕ ꯃꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯩꯁꯦ ꯄꯥꯡꯗꯕ ꯅꯤꯡꯉꯝꯗꯕ ꯅꯤꯡꯕ ꯀꯥꯏꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒ ꯁꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯊꯧꯅꯥ ꯄꯥꯡꯒꯜꯄ ꯑꯃ ꯄꯨꯊꯣꯛꯂꯒ ꯑꯉꯥꯡ ꯃꯆꯥꯕꯨ ꯎꯅꯔꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪꯗꯤ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ ꯌꯦꯛꯊꯣꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯌꯦꯛꯊꯣꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯅ ꯂꯩꯅꯔꯤꯕꯅꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯑꯐꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯊꯣꯛꯂꯒ ꯇꯥꯟꯅꯔꯒ ꯂꯣꯏꯅ ꯌꯥꯕꯁꯤꯡꯗꯣ ꯑꯩ ꯋꯥꯐꯝꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯃꯥꯒ ꯕꯕꯥꯒꯗ ꯑꯃꯨꯛꯇꯪꯗꯤ ꯍꯧꯗꯣꯛꯂꯒ ꯌꯦꯡꯂꯒꯦ ꯏꯃꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯗꯤ ꯋꯥꯠꯂꯦ ꯆꯠꯅꯕꯤꯗ ꯆꯞꯌꯨꯡꯅ ꯂꯦꯞꯄ ꯏꯃꯥꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯆꯥꯅꯨꯄꯥ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯌꯥꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯕꯥꯔꯇꯣꯟ ꯅꯝꯒꯗꯧꯕꯒꯤ ꯁꯦꯝꯂꯤꯕ ꯆꯦꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯔꯤꯕ ꯕꯥꯔꯇꯣꯟꯁꯤꯡ ꯑꯗꯨ ꯆꯤꯡꯊꯣꯛꯅꯕ ꯇꯧꯔꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯡꯂꯤꯕ ꯗꯨꯀꯥꯟ ꯑꯁꯤ ꯃꯥꯒꯤ ꯈꯛꯅ ꯑꯅꯝꯕ ꯃꯤ ꯆꯪꯕ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯗꯦꯕ ꯀꯔꯃ ꯑꯃ ꯂꯥꯛꯄꯗ ꯕꯥꯔꯇꯣꯟꯁꯤ ꯃꯥꯒꯤꯅ ꯅꯝꯕ ꯅꯝꯕꯅꯤ ꯃꯥꯁꯨ ꯃꯊꯧꯗꯤ ꯉꯥꯏꯍꯥꯛꯇ ꯀꯣꯝꯗꯕꯅꯤ ꯃꯇꯝ ꯈꯔ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯨꯔꯕ ꯃꯇꯨꯡ ꯍꯥꯡꯂꯛꯄꯗꯅ ꯍꯦꯟꯅ ꯊꯕꯛ ꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯣꯜ ꯇꯧꯏ ꯄꯥꯏꯗꯦ ꯃꯦꯁꯦꯖ ꯇꯥꯏ ꯍꯜꯂꯛꯇꯦ ꯃꯗꯨꯗ ꯑꯣꯏꯔꯦ ꯃꯉꯥꯜꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕꯁꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯕꯨ ꯍꯟꯗꯦ ꯃꯥꯁꯨ ꯂꯩꯃꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯈꯟꯕꯁꯤ ꯍꯦꯛꯇ ꯉꯝꯍꯟꯗꯦ ꯅꯝꯕꯔ ꯁꯤꯜꯂꯁꯤꯔꯥ ꯕ꯭ꯂꯣꯛ ꯇꯧꯔꯁꯤꯔꯥ ꯈꯟꯕ ꯍꯧꯔꯛꯂꯦ ꯍꯥꯟꯅ ꯁꯨꯡꯈꯟ ꯈꯜꯂꯝꯗꯕ ꯋꯥꯈꯜꯅꯤ ꯉꯁꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯑꯗꯨꯕꯨ ꯆꯔꯛ ꯆꯍꯤꯡꯅꯕ ꯃꯐꯝꯁꯤ ꯃꯥꯁꯨ ꯄꯥꯝꯗꯕꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯂꯩꯀꯥꯏ ꯇꯥꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ ꯐꯣꯟꯁꯨ ꯑꯅꯝꯕ ꯃꯇꯝꯗ ꯑꯣꯐ ꯊꯝꯂꯕꯅꯤ ꯅꯦꯠꯁꯨ ꯗꯇꯥ ꯑꯣꯟ ꯇꯧꯗꯕꯅ ꯅꯝꯂꯕꯅꯤ ꯃꯤꯔꯥꯏꯅꯤꯡꯗ ꯍꯦꯛ ꯃꯤꯔꯥꯏ ꯍꯥꯏꯕꯗꯨ ꯇꯧꯔꯦ ꯐꯅꯌꯥꯝ ꯑꯣꯏꯗꯨꯅꯁꯨ ꯆꯨꯝꯅ ꯂꯥꯛꯆꯔꯤꯕ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯃꯥꯏꯀꯩ ꯑꯃꯠꯇꯗ ꯂꯩꯃ ꯃꯁꯥꯅ ꯂꯥꯜꯍꯟꯅꯤꯡꯗꯦ ꯃꯗꯨꯃꯛꯅ ꯃꯔꯛ ꯑꯃ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇ꯭ꯔꯕꯁꯨ ꯅꯝꯕꯔ ꯁꯤꯟꯈꯤꯗꯦ ꯅꯝꯕꯔꯁꯨ ꯕ꯭ꯂꯣꯛ ꯊꯝꯈꯤꯗꯕꯅꯤ ꯃꯤꯅ ꯂꯥꯜꯂꯛꯄꯕꯨꯗꯤ ꯃꯥ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯃꯥꯅ ꯂꯥꯜꯂꯨꯕꯗꯨ ꯄꯥꯝꯗꯕꯅꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯤꯡꯂꯒ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯉꯁꯤꯗꯤ ꯄꯥꯏꯈꯠꯂꯒ ꯔꯤꯁꯤꯞ ꯇꯧꯔꯛꯂꯝꯃꯤ ꯃꯉꯥꯜꯒꯤ ꯃꯐꯝꯗꯁꯨ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯂꯩꯃꯅ ꯀꯣꯜ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨ ꯊꯥꯖꯗꯅ ꯄꯥꯏꯔꯛꯂꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯂꯒ ꯇꯞꯅ ꯋꯥꯔꯤ ꯇꯧꯔꯛꯂꯝꯃꯤ ꯁꯨꯃꯥꯏꯅ ꯐꯣꯟꯁꯦ ꯈꯔ ꯄꯥꯏꯕꯤꯔꯗꯤ ꯐꯗꯧꯅꯤ ꯌꯥꯝ ꯊꯥꯖꯗꯦ ꯉꯁꯤ ꯐꯣꯟ ꯄꯥꯏꯔꯛꯏꯁꯦ ꯈꯤꯇꯪꯗꯤ ꯀꯣꯏꯔꯦ ꯋꯥꯔꯤ ꯈꯨꯁꯥꯁꯦ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯔꯨꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯔꯥꯜ ꯍꯥꯏꯕꯗꯨ ꯂꯩꯔꯨꯕꯅꯔ ꯃꯉꯥꯜ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯄꯥꯛꯅ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯩ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯨꯗꯣꯏꯅꯣ ꯐꯣꯟ ꯄꯥꯏꯔꯒ ꯁꯥꯟꯅꯅꯤꯡꯉꯥꯏ ꯋꯥꯔꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒꯤꯅꯤ ꯋꯥꯔꯤ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯏꯁꯦ ꯅꯪꯅ ꯋꯥꯔꯤ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯋꯥꯔꯤ ꯂꯩꯇꯦ ꯃꯗꯨꯒ ꯅꯪꯕꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯟꯅ ꯅꯨꯡꯁꯤꯅ ꯑꯣꯏꯅꯅ ꯀꯧꯔꯝꯕ ꯃꯤꯡꯒꯧ ꯃꯤꯔꯥꯏꯔꯝ ꯅꯪ ꯍꯥꯏꯕꯁꯤꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄꯗꯨꯗ ꯃꯉꯥꯜ ꯃꯊ꯭ꯋꯥꯏꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯊꯦꯝꯅꯧꯗꯨꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯐꯅꯤ ꯈꯟꯅ ꯋꯥꯐꯝꯗꯨ ꯃꯥ ꯄꯜꯂꯝꯗ꯭ꯔꯦ ꯍꯥꯟꯅꯒꯨꯝ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯣꯏꯅꯁꯦ ꯍꯣꯏ ꯑꯩꯅ ꯃꯔꯛ ꯑꯃ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅ
ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯩꯒꯦ ꯑꯃꯨꯛ ꯂꯩꯈꯤꯕꯗꯤ ꯅꯠꯇꯦ ꯃꯉꯥꯜꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕꯒꯤ ꯃꯇꯥꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯂꯩꯃꯗꯤ ꯁꯥꯎꯅꯤꯡꯂꯝꯗꯕ ꯑꯗꯨ ꯁꯥꯎꯅꯤꯡꯂꯛꯂꯦ ꯃꯇꯝꯗꯨꯗ ꯃꯥꯅ ꯋꯥꯈꯤꯕꯗꯨ ꯈꯜꯂꯨꯕꯗ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯅꯔꯥꯂꯩ ꯈꯪꯖꯔꯛꯂꯤꯗꯣ ꯌꯥꯝ ꯐꯩ ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯂꯥꯞꯅ ꯊꯟꯅꯤꯡꯕ ꯃꯇꯝꯗ ꯊꯝꯕ ꯅꯛꯅ ꯂꯩꯍꯟꯅꯤꯡꯕ ꯃꯇꯝꯗꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯈꯤ ꯈꯪꯕ꯭ꯔꯥ ꯃꯤꯀꯨꯞꯇꯨꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯟꯕꯤꯔꯝꯂꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ ꯑꯩ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯗꯕꯅꯤ ꯍꯣꯏ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯣ ꯏꯁꯥꯅ ꯂꯣꯏꯅ ꯌꯥꯖꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯃꯇꯝꯗꯨꯗꯁꯨ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯅꯪ ꯎꯕꯤꯔꯝꯂꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯑꯗꯨꯃꯛ ꯈꯪꯉꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯃꯤꯔꯥꯏꯈꯤꯕ ꯂꯩꯇꯦ ꯀꯔꯤ ꯑꯉꯥꯎꯕꯒꯤ ꯆꯨꯔꯜꯗꯣ ꯂꯣꯜꯂꯛꯀꯅꯨ ꯅꯨꯡꯁꯤꯕꯗ ꯃꯤꯅꯝ ꯆꯥꯔꯛꯀꯅꯨ ꯃꯤꯔꯥꯏꯗꯕꯒꯤ ꯈꯨꯗꯝꯁꯨ ꯄꯤꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯨꯏꯅꯁꯨ ꯄꯥꯎ ꯐꯥꯎꯔꯛꯇꯕ ꯉꯝꯕꯗꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨꯗ ꯑꯩꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯄꯪꯊꯒꯗꯧꯕ ꯅꯠꯇꯦ ꯁꯥꯎꯒꯠꯂꯛꯀꯅꯨ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯦꯗꯅ ꯃꯇꯝꯗꯨꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯈꯤꯗꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯂꯧꯕ ꯉꯝꯂꯅꯤ ꯈꯪꯂꯛꯄꯗ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯇꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯏꯃꯥꯅ ꯅꯪꯒ ꯎꯅꯗꯨꯅ ꯑꯩꯒ ꯂꯥꯞꯅꯅꯕꯒꯤ ꯋꯥꯔꯤ ꯁꯥꯈꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯊꯃꯣꯏꯗ ꯏꯀꯥꯏꯕ ꯈꯥꯡꯕ ꯉꯝꯗꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯐꯥꯎꯈꯤꯕꯅꯤ ꯅꯪꯁꯨ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯃꯆꯦꯠ ꯑꯃꯠꯇ ꯄꯜꯂꯝꯗꯦ ꯏꯃꯥ ꯃꯥꯁꯨ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯪꯂꯝꯗ ꯋꯥꯐꯝꯗꯣ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯂꯝꯕ ꯑꯗꯣ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯝꯂꯒ ꯑꯩ ꯅꯪꯒ ꯍꯥꯟꯅꯒꯨꯝ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯑꯩ ꯋꯥꯔꯤꯁꯨ ꯂꯣꯏꯅ ꯁꯥꯔꯒꯦ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯑꯩꯗ ꯂꯩꯇꯅꯕ ꯂꯥꯏꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯒ ꯅꯪ ꯑꯩ ꯅꯧꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯗꯨꯅ ꯌꯨꯝꯃꯥꯟ ꯄꯨꯟꯁꯤ ꯁꯦꯝꯁꯦ ꯅꯪꯁꯨ ꯁꯥꯎꯔꯗꯣ ꯁꯥꯎ ꯐꯔꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯨꯟꯅ ꯈꯜꯂꯒ ꯂꯦꯞꯄꯛꯄ ꯑꯩꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ ꯂꯩꯃꯗꯨ ꯇꯨꯃꯤꯟ ꯇꯥꯔꯝꯕꯅꯤ ꯃꯉꯥꯜꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯋꯥꯔꯧꯗꯨꯅ ꯂꯩꯔꯝꯕ ꯊꯃꯣꯏ ꯑꯗꯨ ꯍꯦꯟꯅ ꯋꯥꯔꯧꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯐꯅ ꯌꯥꯝ ꯅꯨꯡꯁꯤꯔꯕꯁꯨ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯁꯦꯝꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛ ꯍꯟꯅ ꯅꯛꯁꯤꯟꯅꯔꯣꯏ ꯍꯥꯏꯕꯁꯤꯁꯨ ꯂꯩ ꯃꯃꯥꯒꯤ ꯐꯤꯔꯦꯞ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇ ꯅꯧꯅ ꯑꯃꯨꯛ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯛꯄꯗꯒꯤ ꯃꯗꯨꯒꯤ ꯐꯤꯔꯦꯞꯇꯣ ꯂꯧꯔꯛꯏꯅꯣ ꯃꯇꯝꯗꯨꯗ ꯑꯁꯤꯒꯤ ꯐꯤꯔꯦꯞꯁꯦ ꯈꯪꯍꯟꯕꯤꯔꯝ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯝꯂꯒ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇꯅ ꯇꯨꯡꯏꯟꯕꯗ ꯏꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯔꯝꯂꯣꯏꯗꯕꯅꯤ ꯌꯦꯛꯊꯣꯛꯅꯩ ꯍꯥꯏꯕꯁꯦ ꯅꯪ ꯑꯩ ꯍꯥꯟꯅꯁꯨ ꯈꯪꯍꯧꯗꯦ ꯍꯥꯟꯅ ꯈꯪꯍꯧꯗꯕꯁꯦ ꯑꯁꯣꯏꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞꯇꯣ ꯑꯩꯅꯗꯤ ꯑꯌꯥꯕ ꯄꯤꯊꯣꯛꯄ ꯃꯄꯣꯛꯁꯤꯃꯒꯤ ꯉꯝꯂꯔꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯇꯨꯒ ꯑꯣꯏꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗꯣ ꯁꯦꯝꯕꯤꯔꯣ ꯏꯃꯥꯒꯤ ꯅꯤꯡꯕꯗꯣ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯊꯨꯡꯍꯟꯕꯤꯌꯨ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡꯅ ꯃꯣꯃꯣꯟ ꯅꯤꯛꯄꯗꯣ ꯎꯖꯅꯕ ꯃꯉꯥꯜꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯕꯒꯤ ꯇꯟꯖꯥꯁꯨ ꯄꯤꯔꯝꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯀꯞꯊꯣꯔꯛꯂꯦ ꯀꯩꯒꯤꯅꯣ ꯅꯪ ꯀꯩꯒ ꯌꯦꯛꯊꯣꯛꯅꯍꯜꯂꯝꯃꯤꯁꯤꯕꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯒ ꯀꯔꯤꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯆꯠꯃꯤꯟꯅꯕ ꯌꯥꯍꯜꯂꯝꯗ꯭ꯔꯤꯅꯣ ꯌꯥꯔꯣꯏꯗꯧꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤ ꯏꯕꯥꯅꯤ ꯊꯦꯡꯅꯍꯜꯂꯝꯃꯤꯅꯣ ꯑꯉꯥꯡ ꯃꯆꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯅ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯃꯣ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯅꯤ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯌꯣꯛꯅꯔꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯂꯥꯞꯅ ꯊꯝꯂꯤꯁꯤ ꯀꯩꯒꯤꯅꯣ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯔꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯗꯨꯛ ꯋꯥꯔꯧꯕ꯭ꯔꯥ ꯐꯪꯗꯕ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯔꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯃꯕꯨꯡ ꯑꯍꯟ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯧꯗꯨꯅ ꯍꯣꯕꯦ ꯆꯪꯂꯛꯏ ꯇꯝꯆꯧ ꯑꯩꯗꯣ ꯊꯦꯡꯉꯦꯕ ꯆꯥꯛꯇꯣ ꯊꯤꯕ ꯅꯪꯗ꯭ꯔꯤ ꯏꯃꯥꯁꯨ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯏꯟꯖꯥꯡ ꯇꯦꯛꯄ ꯆꯠꯀꯅꯤꯅ ꯆꯠꯈꯤꯕꯅꯤ ꯑꯍꯤꯡꯕꯤꯗꯣ ꯃꯣꯏ ꯊꯣꯡꯒꯥꯜꯗꯩ ꯉꯥꯏꯔ ꯂꯩꯔꯤꯌꯦ ꯉꯟꯁꯨ ꯉꯜꯂꯤ ꯆꯥꯛꯇꯣ ꯂꯣꯏꯔꯝꯂꯕꯅꯤ ꯍꯣꯔꯦꯟ ꯄꯨꯟꯅ ꯊꯤꯔꯒ ꯆꯥꯃꯤꯟꯅꯔꯣ ꯑꯩꯗꯣ ꯆꯥꯛ ꯊꯤꯔꯝꯗ꯭ꯔꯦꯕꯀꯣ ꯀꯩꯅꯣ ꯀꯣꯂꯦꯖ ꯆꯠꯂꯤꯗꯨꯕꯨ ꯆꯥꯛ ꯆꯥꯗꯕꯤ ꯆꯠꯂꯤꯔꯣ ꯅꯪꯕꯣ ꯑꯩꯕꯨꯗꯤ ꯆꯔꯥ ꯋꯥꯠꯂꯤ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯒꯦ ꯆꯥꯛꯆꯥꯗꯣ ꯈꯔ ꯆꯥꯔꯒ ꯆꯠꯂꯗꯤ ꯐꯗꯧꯅꯤꯅꯦ ꯐꯖꯅ ꯆꯠꯂꯨꯔꯣꯀꯣ ꯑꯍꯣꯏ ꯇꯝꯆꯧ ꯆꯠꯂꯝꯕꯗꯣ ꯑꯣꯟꯊꯣꯔꯛꯂꯒ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕ ꯉꯛꯂꯞꯅ ꯍꯩ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯍꯥꯊꯨ ꯆꯦꯜꯂꯛꯏꯗꯨꯕꯣ ꯀꯩ ꯑꯃꯨꯛ ꯀꯥꯎꯔꯝꯃꯒꯦ ꯅꯪꯕꯣ ꯑꯩꯗꯣ ꯃꯅꯝ ꯑꯝꯇ ꯅꯝꯕꯤꯌꯣ ꯀꯥꯎꯔ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯕꯕꯥꯗ ꯅꯝꯍꯜꯂꯛꯇ꯭ꯔꯦ ꯇꯝꯆꯧ ꯑꯣꯏꯅ ꯅꯝꯕꯤꯔꯣꯁꯦ
imung changhalarogeba. Asi hairaga makhut tingthorai. Mangakso hairap nantharaklami. Machangi matauda mapung masu machanbo nungsina yengjay. Tingthorakliba machangi makhudado chikpirai. Makoktasu nungsina nanbiduna manam nambiraklami. Pajan chaluroko. Asi nongmagi ayetpa panba khudong tigadaba khudimagdo tamchong ngakthokpirabani. Chatkriba machangi matau yenghauduna mikup khara momo nokjay. Chinbalda tamna solhawi. Asuk nungsibi chansibo ani suna lermkhigadrani. Amakak yaujawbi chansi akhogidi atangbulani. Angang nawa oiringaidagi maso akhoghi rakta tinduna laklabanina. Mapung phaba minok haibado panglaktrabini. Nupi angang phawba haning maphaudravase ichangidamakdani. Nupi angang leirabadi ichangi minungsi mahing takhini pamujarubagini. Laimana ayingbigi manak yorakpada ayingbido ato manungda sanatombaga phamlaga wari sanaduna leirami. Laimado khajukti ikai sanatombado kauge habasu ngasidi ngamdre. Sanatombado oina kemta khandana kawraklami. Laima lao lao chanaba tawrasi kharo asise aina ngalabra khangdine taise. Laima su sanatombana hairaklibadudadi ahoi chanaba tawrasi aido khara thengdokre ngakta ngainare. Wari nungairingayda nangna prapap yoksilagdana wari tensinkredo. Laimadu kari wari no haibagom ingit tawi. Aying bisuko na haige haibagom tumilayu haini ingit piraklami. Sanatomba sotodo tamna college lama tauba haurai. Mud amada sanatomba di tamna isaidungang laklami. Wakhal ki aying bitaraduna nokfetawraga hairei. Kaino da sanatomba Midu silubadagi pangthorakpada gari si sorokta chelamdradi bhera kaniko. Laimana khuningna thillaga kaino nganglibado gari tonglingai adugumbano haiganu tali hainade matagom bisum suklaga yenglai. Sanatomba sumaningda nupi aniduna tawribadu raduna nokmi. Somda isai sum tarambo. Hello taningbo phoning program lakbo. Adusum ngangami bazani iso. Gari se chumna tamna chang amata thaubiyo gari tongbada masagi hanadagi hauna mihul sudaba ma yauri niti chumna thaudaba gari tongdabani ko khangjauko dasna tamba laimadi nakala lai thokhiduna magi tongpham thokpa adumak tongli hoi mai karimta hairakte asumna numitu masu makhoi bu thelamlaga sanatomba su huiga khonglaga chatkre mathau chiliba misakni matam kai thokduna laima bu senaduna naksinaba yananaba honabada makok mumaya mangaurabani aying bisu laima don silaga wari ama layedi hairaga kona sasedo makhairaga noktana thaidoi laima su taksilaga hanglude mana yam henjinulni khanduna phawriba thamoigi ihulna asengba makoirabadi ihul magi maikai thirakpa hauna sani pukningani longda lepke khanbana bu lepkhragadi ngamdaba su lairoi kanaba su kiroi nakal amaromda mangal masu laimana yadaba aduda kona tapna themlage khanduna amaga mapaga wariduda hana haudoklage khanduna mamagi manakta nangna chungsilaklaga tapna phamtharai imaga bagada nachang aside wafum taudokjage mapa ibungo tomalso machadi yenglaga kari karamba wafam none ayutasi Baba Ima sudum tabiyo nacha aigi pungningo wafamse hoini hayuni kari khana saibano nacha so munna khalaga lorokpa phirebni imaga babaga aina miraibaki wadi nate ikai pumnamak thadoklaga wafamase imaga babaga da khananaba hainaudokjabani nachabuta singna nungsibiragadi laimaga punsilai punsaman bituna iman punsida chalhanbiyo laide haijiraga yabani akang hai tanabiraga apapata khanaraga thaidokpa yagadra khanaraga lambi amatang pibiyo nachata singna mabu nungsiure mabu kaubu ngamgani haibadi ai thajade ai ma khaktang nate yekthoknaba mayam amasu launa lainari aduma mayuma kai pandana macha masudumak yaunari
Mapadu yaningdaba phongdoklaga asumna tapna hairei. Afabagi matau tamge haba khandaba makai fatte haibadugi matau tamge haina khallabako. Ichadi madu tingkhelai khetba haibado madu kawi. Ipa ipuna chanaramba thamramliba chana kanglon. Haujikangi lairi khaiba hogolakliba nahoiba singsina thugairakpase afaba khudam natene. Thugairakliba mayamdugi marakta ichasu yauragi khana thona phana chungthoraklibra. Hauji chana kanglon kaya makairakpadagini. Tahaidaba mayam matarakliba. Uhaidaba kaya ama uraklibase. Ichana hena khanglamgani. Ipa sandokna wa makhasu taningwa phaude. Baba, chana bi thugaibagi wanati. Matamsina honglakpani. Aikhoina hanbasu nati. Ada khanaba yaba fataba singado akhanga hisinga tanabiraga nachagi lambe pibiduna mama mapa moina nachagi wabase amuktang ko khanbiyo haina hajabani. Tomal machada yenglaga ichagi wado aigi wakhaladi khanba yaba oide namagi wadi adubo fatte tawno hairamliba thabakta ipani chabu khut paiduna chingthabadi ngamloi khangdre fatte khanglaba lambi eduda namdana chalagi khalakliba wakhaldo maduni tingkelai khatba haibase maduna kari afaba phol purakani haiba ngambro tamba ngambro haiba ngamdabane pamdaba khudongthiba tholakchingai nasana gyan taw haudorakliba ichagi wafamdo afaba lambi oirakani haiba ipadi thajadi. Ipa hoidi michida lairik mayek haibado urakpa nate. Adubu layoikraba ipa ipusingi khongol diklamdi mangphode. Madu khalaga thi humdana khangningbana halamansingi manak chalaga yam hangle. Yek thokpa ibase machin manawni hainaribani. I mari launaraga fajadaga se kadaidano. Madugi folna kari oigadaba. Fatte khangna khangna pungningi apamba sing adugi matungi lakpada macha masuda teksan hanjanai hainaribani. Ichapi bana tomtani. Sagai asigi ijat khagnatana tungi charol surol haiba masulaibani. Hayeng nangna pamna purakadoribi mawado lekai khungi laigi thabak toramda mangthaduna puthokpinaba kana leiroi. Sagaina lekai nin thokpirakani. Matam maduda imau oigadoribi magi sukhara khalo. Nang nupi machado laudaba yadi hairagadi ichaga leminagadawbani. Ichagi khongloi ichana khanjabani. Ahal loiraklaba nama napagi mayukta lepkhrabaso kesu kaideda. Wari makado namaga sanaroko. Mapana taplapna hairamliba wahai adu yaningde haibani. Mangal khangi. Machangoiba kharakak hairamlaga mafam adudagi thokhibani. Ningamdaba ninga pairaba sakwam amaga loinana mamado ansilaklami. Ima, nachagi wakhalosang pumba ay mangkre. Sor honduna hengli haiba khangni. Asiba magumna lengbot pangamdre. Adubu sagai asina loksinba yaroidawi. Sagai sigi laigi thabak thoramda mamang thana putokpa yaroidawi mabudi nachana yam nungsiruirema. Ngasi ichana nungsinaba setna khainare haina waribase kaplibase nomadi soidana gyan lakani. Matamduda namana paoiriba aikhoina machagidamakta sukwabi boire ko haibado nang matamduda khanglakani. Ima sana hanjin hai haidana ichana khoiba sawgano. Nachinana ni subanati. Ama soiraga amana metkakani haibanati. Ima hoiso ichagi khanbada waribanine. Ima so afamsida khanani ngai henba haidi laite. Imana babada wari mungtung phajin sanabiyo. Natragadi nachase soidana ngauraga ai chakhigadaba male. Haujikta natrine ichagi mamangda hairamliba singaduni. Sida imana kari amuk haidana khanarugadoribani. Imaga babagadi matani. Aduna imana babada hairagadi soidana yarakpasu yai. Aduna imana khara ichasa chapmani amatanine. Imana hairudrabasu ichani ichagi aningba pambadu phongdoktuna haijaredana. Imana muktanga babada wari sabiyo. Ima ichagidamukta khanbiduna imana yaba pibiyo. Nachagi pangal thawna imana oijagi. Nasaidagi imana hairiba wase ichadi loksinba matang ngamdraba waireko. Adubu taibang palasida leiriba mama mapa oiriba khudingma machagi nungaiba harauba yeninglamoidaba mama mapa kana ma yauramgadagi. Maduga chapmani. Ichagi minok amana aikhoibasu awaba kaujharibani. Nungaitaba amana tumba chaba khangba natene.
ꯅꯄꯥꯅ ꯍꯥꯏꯒꯗꯕ ꯈꯔ ꯍꯥꯏꯔꯝꯂꯦ ꯊꯣꯛꯈ꯭ꯔꯤꯕꯁꯦ ꯁꯅꯥ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯏꯆꯥ ꯄꯤꯕ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ ꯏꯃꯥꯁꯨ ꯑꯗꯨꯃꯉꯥꯏ ꯅꯪ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯒ ꯏꯃꯥꯅ ꯁꯤꯜꯂꯒ ꯑꯌꯥꯕ ꯄꯤꯕ ꯉꯝꯂꯣꯏ